mayam puno putaram noksari oxygen watpana uring thungali haiba hiramasida study amagi report taminasi oxygen marang kaina phangdrabadi haksang ge tongan tongan wa kaya ching maroina lungs ta kai ba kya thokanduna haksel ge oba khudongsa da ba kaya marum mayokne adugo handak ta pangthok ki study amatagi oxygen watpana uring thungali haiba khangle United States ki San Diego da leiba University of California ki researchers sing na chathaki ba study gi report na hai ase manuksit marang kaina phangdrabadi tukhong sung skin cell sing da paktuna leiba Propionibacterium drangnis na thawrek puna mak fatty acid onthoktuna uring thungali nungsit nungsa seng da mafam da leiba miyoi sing uring thunglak pa loina atai atopa unsa gi khudong cha da kaya maru mayok na pa yaba gi risk wang lei haina University of California San Diego gi Richard Gallo na phungdoki amaro da King's College London gi researchers sing sathaki study magi report matungina high grade madadi uring thungba miyoi sing gi unsa khuigande amasung thuna ahal oisilhande ano study gi report ase uring thungbadagi thawai numaitana leiriba leisabi masa sing gi damakta di numairaba pambai amani uring thunglambadagi pharaklaba miyoi sing gi white blood cell da telomeres yamna yawa maramna haksang gi cell sing matam kuina punsiduna lei haiba researchers sing khangba ngamlakhi study edobu losing ke ba King's College London gi dermatology gi Simon Rivero na haiki kanagumana uring thungle haina thawai numaitaba phoromba yai adubu uring thungba miyoi khudingmak hun ahal oide haiba thijinbadagi khangba ngamle adom anama uring thungbagi numaitaba awa wakal kogan ge hairabadi yumthong khudimukte iralena phangliba zira sinaba yai anti inflammatory anti fungal amasung anti bacterial gi makun chenba jirana lok thungba amadi asma dagi ngakthokpa galonana uring su phali zira khara sing da phutlaga mahi adu tairabadi uring thungba phai uring thungandanabagi matang da lokhat pa yaba khwaidagi maroi ba thorangdi mai amasung haksang yatai mafam sing da thorakpa humang sena te thokpa galonana ising marang kaina thakpa amasung ayama matamdana phamjinduna leitaba haibisini New Delhi ge Agarwal Homeo Clinic ki Pankaj Agarwal gi recommendation matungina uring thungandanabagi damak chaba thakpada yamna section ma mathau tai hairi thau amasung phet ki saruk yam yawba chinja ka hen saroidabani amasung soda natraga sini yawba soft drink thakloidabani awaba wakal khanba pungning wakal langtaknaba amasung stress na uring thungalli yariba makai nungaiba wakal khanaba honagadabani isa isa gi unsa ga chanadaba amasung ahomba cosmetics sinabana tukhong phunjilakpudagi uring thungalakpa ya maramaduna isa gi unsa ga chanaba amasung magul leiba cosmetic khaktamak sinagadabani kalen thage saraba matamta humang marang kaina thorai humang thorakpana tukhong punamak sengdolibani adubu thoraliba humang adu sangna na taithokpa mathau tai humang da phattaba toxin kaya marum yawi maramaduna aya matamda rumal natraga towel ama pairaga haksang da thorpo humang punamak sena taithokpa mathau tai yaribum kai mai molandanaba honagadabani afaba makhalgi cleanser ama sinarga ayukki numidangi sangna na mai tathokpa mathau tai numit khudingi asang manamasing amasung uhai marang kaina sagadabani antioxidant vitamin amasung nutrient marang kaina yawba manamasing amadi uhai wahaina haksang phanbagi mathakta uring sutungandi numit khudingi ising marang kaina thakpa haibasi yamna tangai phadaba thorang amani ising marang kaina thaklabadi haksang manunggi amotpa punamak sengdokpa galonana unsa phajali amasung kuchu sengali ayama matamda haksang leng otpagi thabak tawbana metabolism da mateng pangsinma maramna haksang kaya ching phali amasung unsa phajali uring thunganba miyoi oiragadi yaribam kai langjamgi phirod setpa galonana toina sudok mathauta haksang sajel tawduna humang tahlaba matungda seng iruja thokpa yamnamak tangai phade humang thoralaba matungda asiba cell kaya paisinana leiba maramna uring thungalapa yai khwaidagi maru oiribadi nungsit nungsa seng mafamda leibani University of California San Diego gi researchers sina haiki aseng manungsit oxygen marang kaina phangdrabadi unsada pakpa bacteria na tukhong phunjilanduna uring thungalai ano study gi report tagi uring thungalapagi maram khangma ngamlabani na matung tarpada uring thungandana ba thorang lokhatpa amasung uring phanaba honabada mateng oiragani hairi amaronda uring thungan miyoi singna thoidona thawai numaiteningai oide uring thungan miyoi sing thuna alwai select haina King's College London gi dermatologist Simon Rivero na lusingduna sathakiba study magi report na phongdokhi aroi badang asigi pawdam gi video yengbiru kunumu thagatjari